Akasbani Imphal, Ngangbam Nganthoi na pau pazari, ahanbada maruoiba pau. Manipur da haukiba pung kunmari da COVID-19 na naramba mioi chani kuntra humdoi naba phakre, naba pharakpagi sangsa da humbudra tare dasmik taruk mari ni. Bihar Vidhan Sabha gi mikhal mathang thagi kunipandagi hauraga tangkak ahum thokna pangthoklagani. Vote masing November 10 da thigani. Pradhan Mantri na hairi, Sangsad na handakta pass tawkhiba lawu singugi bill sing amasung sinmi singgi ain sing aduna laibak asigi lawmi sinmi sing na mayoknariba khudongchadaba kaya kokhanba ngamlagani. Bharat ta haukiba pung kunmari da COVID ki sample lakh 15 rom test tawbaga loinana laibak asida coronavirus ki sample test tawbada singthaningai oina manglomda sangsilli amasung saknairaba playback singer SP Balasubramaniam leikhidre masagi sahi 73 sukhre. AIR News na ngasidagi Mahatma Gandhi gi sama yangkai suba mapok kumon ga mari lenana anoba series ama haure masi October mga phawba sathagani Bapuji na nungso banglagi Sodepur da lai khurumba loiraba matungda miyam da kanglup masel nungsi sana na punna laiminanaba asum na apil tawkhi. हिंदुस्तान एक है और भूगोल उसकी एक बनी है और इतने वर्षों से हम एक ही हिंदुस्तान में पड़े हैं. Haujik mapung oiba pau Manipur da mioi sama yangkai mari nauna COVID-19 positive oiduna apunba positive case masing 18,730 yaure. Raijagi COVID-19 command control room na ngasi numidang wairam thokiba serol madahai nauna positive oikiba mioi sing adugi manungda Imphal West dagi sama kuntaret, Imphal East dagi 13, Surasanpur dagi 13, Bisnupur dagi mga, Thawbal amasung Kaksing dagi 12, Kangpokpi dagi ama, Tamenglong dagi 3, Tengnopol dagi 3 amasung Ukhrul dagi 2 yauri. Makhoi sing adu COVID care facility sing da thamkhre. Haukiba pung kunmari da Bisnupur dagi sahi yangkai mga surabi nupi ama sikhiba ga loinana COVID-19 positive oiba sikhiba migi masing humdoi sure. Haukiba pung kunmari da mioi chani kuntra humdoi naba phaduna discharge tawkhi. Naba pharakpagi sangsa da humbudra tare dasmik taruk marini. Haujik active case 2,113 leiri. Rajya Sabha ki MP Sana Jaubale Sembana Imphal gi Rims pu AIMS ki thakta onkhat pinaba kendra gi Haksel Mantri Dr. Harshvardhan da taksin khre. Masigi matang da mahangna Dr. Harshvardhan ga hakthengna na unaduna aiba serol pisinki. Lisingani kunmathoi da pangthokadoriba Rims ki sahi yangkai surakpagi Golden Jubilee palan thoram gi mangoina na wafam asi thabakta onthok pinaba su Sri Sana Jaubana Mantri gi pungning singsinki. BJP Manipur Pradesh ki machin satpa misak CH Bijoy na hairi Sangsad ta handakta pass tawkhiba lawu singugi bill sing aduna lawmi singda sauna kanaba phanghangani. Imphal da ngasi pangthokhiba pawgi mifam amada Sri Bijoy na hai lawmi singna makhoi gi pothok yonbada dalali singna khudongsa balorambadu bill sing asigi mateng na thingba ngamlagani. Masina lawmi singna makhoi gi pothok kasanaba mamal phangjaba ngamlagani. Mangna hai Congress na bill sing asigi matangda miyamda aranba paw sandoktuna lana lamjingnaba honari. India na chahi 70 bu independent phangabo India ki farmers sindig lakwa GDP ki contribution je 15% 16% adai da some high dana leiro maji hengatri se karigino akhoi ki lawmi singjina phaniam na khonar jo mamang da palama sarkar singsina namda dana thambi bedigi makoi je haget pangam dam lebo British na palingi matamda India da industry kya lairamde akhoi ki farmers singi production na India ki na tab world ki GDP da 30% mu contribute to ngamjarame Lok Janashakti Party ki National Vice President amasung hanagi Mantri Karam Syamna hairi miyam gi seba tawbada mantri oiba natraga oidaba karisu khenaba leite Imphal da pawmisinga onabada Sri Syamna hai BJP na lusingba sungsinaba sarkar asi mara sethanaba honabada mahaksu asoba thodang lawduna lakli anoba mantri mandol asina lawthop lawkoi leitana kathokpaga loina na miyam gi seba tawgani haibagi asa sumhangna phongdokli Aina Thingkraba People's Liberation Army PLA gi nifunithoi suba kumon Mapo kumon ngasi pangthokre Revolutionary People's Front RPF ki Publicity Secretary na thokpa serola madahai kumsi sahigi oinadi COVID-19 laina laisat asina Manipur gi miyam da piriba awaba saitheng asida saruk yaba oina palan thorom asi isamsamna pangthokhi kumon palan asiga mari lenana RPF ki President Irengbam Saure na thokpa serola madahai Manipur bu sinjakta mipal tangdaba sakhutpa lamdam ama ohenaba hotnabada aikhoi punna thodang lawminasi serola duna hai Malemgi oiba laisat ama oiriba COVID-19 asi thingnaba honabada aikhoi pumna mangna kanba mityang sangminaba ga loinana
masidagi ngakthoknaba piriba section thorang sing ase mapung phana ngakpatai sarkar na sulaina asi thingnaba sabsaba thorang paikhatpa tangai phade Laibak sigi oina National Service Scheme Award 2019-18 gi oina ngarang Bharat ki Rashtrapati na mana yenthokpada Manipur dagi Don Bosco College Maram Center Senapati gi Sister Sweta William Palmer Program Officer NSS su yaure Laibak sigi apunba Program Officer tarada mana asi pirakpada awang nongpok Bharat ki oina Manipur dagi mahak yaurakhibani masiga loinana NSS Unit Don Bosco College Maram Center da Best Unit ki mana su pirakhi Sister Sweta William Palmer na NSS volunteer singaloina na tawkhiba singthaningai oiba thabak singidamak mana asi pirakpani hairi There are 2 awards under our college, that is Program Officer plus the Base Unit. So we have got the award, and when I heard, I think it was moment of great joy. And previously we have received 3 national awards, and last year I also received Best Coordinator of Red Ribbon Club. The activities which we have carried out under NSS were basically tree plantation, blood donation programs, HIV/AIDS awareness programs, many medical camps. In the adopted villages, we have constructed toilets, urinals, drainage, compost pit, water ponds, and other awareness programs also we have carried out. There were so many types of programs which are unique conducted, like all social development activities. All India Football Federation gi 2018 gi award lauthokre award phangadaba sing adugi manungda Manipur gi L Ajit Kumar Mitai amasong Ratan Bala Devi yauri Ajit Kumar Mitai da AIFF award for the best referee aduga Ratan Bala Devi dana AIFF Emerging Women's Footballer of the Year gi mana piragani Tongan ba category singi oina Chief Minister gi artist singi tengbang CMAT pinabagi damak matik saba miyoy singdagi darkhas kauri masigi damak mensilaba application form amadi mari leinaba se sangsing November 15 fawbugi manungda Imphal gi Palace compound da leiba Art and Culture gi director da pisingadabani akupa marol bibhag asigi website tagi khangba yagani pawgi marakthat natenba break ama Viral hepatitis B amadi C lem na test tawbaga loinana hepatitis C lem na layeng bagi kudong sabasing National Viral Hepatitis Control Program gi makada masak khandoklaba model treatment center sing RIMS Zenims District Treatment Center oriba District Hospital singda phangbigani Kanaguma miyoy singna viral hepatitis na naramba yai haina chingnabiba leirabadi hinthaba tawdana hairiba treatment center sing aseda laktuna test tawthokpiyu khangdokpiyu virus sing asi karigumba yawrama tarabadi matam chana layeng bagi kudong sabasing lobiduna laina sing asina tung lakpa yaba kudong tiba sing haibadi chronic liver disease liver cancer na chingba kaya dagi ngathok minasi miron minupi khuding makna suksoi soidana hepatitis B test tokthokpiyu amadi poglagliba angan khuding mak hepatitis B gi birth dose kapthokpiyu karigumba miron minupi sing hepatitis B positive oiba tarabadi government health facility labor center singda angang unabiyu angang hekpokpaga hepatitis B vaccine amasung hepatitis B immunoglobulin injection pungkun mari gi manungda kapthokpiyu paujenjariba National Health Mission Government of Manipur Tabiriba pawasi akasbani Imphal dagini Bihar Vidhan Sabha gi mikhal mathang thagi kunipan dagi hauraga tangkak ahum thongna pangthoklagani vote masing November 10 da thigani New Delhi dangasi mikhal gi matam lauthokladuna Chief Election Commissioner Sunil Arora na hai mikhal gi matam lauthokhibaga loinana Model Code of Conduct chatnaba haure mangna hai ahan batangkakta October kunipan da Vidhan Sabha Kendra Hudramathoi gi vote hadanagani ani suba tangkaktana November 3 da set Maripudara gi aduga ahum suba tangkaktana November 3 ta Vidhan Sabha Kendra Hudrani pan gi vote hadanagani paumi singda wangang bada Sri Arora na hai hauzik leiriba Bihar Vidhan Sabha gi matam November 18 da loigadabani mangna hai ngaksel gi phibam amadi kumai fiyong gi matam oibana vote hadanaba khaidokliba tangkaki masing hanthahle vote hadabagi matam supung ama sangdoktuna numidang wairam pung 3 phawba hadanagani vote hadanabagi aroiba pungpham da COVID-19 gi anabasing vote hadahangani mangna hai COVID-19 laichatna anoba punsigi mawong ama oihalle amasung Bihar Vidhan Sabha mikhalsu anoba security protocol singi makhada pangthokani Sri Arora na hai COVID-19 laichatki yengduna khutsa sanitize tawpham lakh 3 mask lakh 93 PPE kit lakh 3 face shield lakh 3 lising humdra hand glove jura lakh 12 thorang tawre mangna makhata na hai mikhalgi campaign chathaba matamda miyam tenpham amadi atai thabak thoram singda social distancing gi niyom ngakna chatpagi tangai phadaba lei Chief Election Commissioner na hai MCC gi guidelines sing mapung phana ngakna chana hanabagi damak Election Commission na mapung phana sem sare mikhal ga mari lenana social media bu aranba maong da season ba singi mathakta
आइन की अहक थबक लौखटकनी कमीशन हाई लोक सभा सीट अमा अमसुंग राज्य विधान सभा सीट 34 की मरक की मिखल की मतंगदा थासी की 19 राज्य सिंह वा खनरब मतुंगदा वारेप लौगनी प्रधानमंत्री नरेंद्र मोदी ने हाइरी संसद हंदक पास तौखिबा लौ सिंगु की बिल सिंग अमसुंग सिनमी सिंग की आइन सिंग अदुना लेबाक सिंग असिगी लौमी सिंगमी सिंगना मरम सादना मायोकनबा आइन की ओइबा खुदोंचादब कयादगी नानथोकपा ngamhallagani पंडित दीनदयाल उपाध्याय की मपो कुमोनगा मरी लेना बीजेपी की कार्यकर्ता सिंह वांगांगबदा विरोधी दल सिंह हुल्लदुना मखोइना अरानबो वाफम कया संदोक्तुना मियामबु लाना लमजिंगनबो होनै हाइखी श्री मोदी ने हाई अनौब लौ सिंगु की बिल सिंग असिना लौ सिंगु की लमदा मतम सांगना खुदोंचादब कया मायोकनरकलिबा अदु कोकहनबा ngamlagani मांगना हाई हौजिक लैरिबा मंदी सिंगदता नतना लौमी सिंगना मखोइ की पोथोक लेबाक असिगी मफम अमदा हेक्ते योनबा याहल्लगनी श्री मोदी ने हाई अनौब आइन असिना लौमी चामगी मनुंगदा 35 दी कानबा फंगहल्लगनी अमसुंग बीजेपी की कार्यकर्ता सिंगदा लौमी सिंग उनदुना अनौब थवंग असिगी कानबा सिंग अदु निंथिना खंगहनबा पाउताक पिखी मांगना हाई लौमी सिंगबु मरोमदोम लेप्सबा ngamhannabagi damak lupa koti lakh ama hena makhoi makhoi gi account sing da hakthengna hapsinkhre किसान क्रेडिट कार्ड केसीसी की मरु ओइबदु पल्लदुना मांगना हाई मसिना संगोम की उद्योग अमदी फिशरीज फाउब कोनसिन हल्ले प्रधानमंत्री ना हाई संसद हंदक पास तौखिबा ऐतिहासिक ओइरबा लेबर रिफॉर्म कोर्ट ना मखोइ भूमियाम ने इकाई खुमना हल्लगनी अमदी आइन की ओइबा हक कयासु फंगहल्लगनी पंडित दीनदयाल उपाध्याय की मतंगदा प्रधानमंत्री ना हाई माकी वाखलोन अमसुंग राजनीति सेलथुम की थौसिल यावना तोंगान तोंगान बल्लम सिंगदा ताकपी तंबिरम बसिंगना तुंगी मिरोलदा पुंगनिंग थौगनबगी मसक ओइरगनी कोविड लाइसत की मरम द पल्लदुना प्रधानमंत्री ना लेबाक असिगी मियामदा मालेम की ओइबा लाइसत असिबु माइथी पिनबगी दमक हक्सेल मंत्रालय की गाइडलाइन सिंग मपुंग फाना ngakna चतनबा अमसुंग मिपुंग खुदिंगमकना मास्क उपपगा लोइनना फिजिकल डिस्टेंसिंग की थवंग इन्नबा हाइखी लिसिंग अनि तरा मरीदगी हौदुना पंडित दीनदयाल उपाध्याय की मपो कुमोन नुमित सेप्टेम्बर 15 असी अंत्योदया दिवस हाइना लाउथोखी नुमित असिदा रूरल डेवलपमेंट मंत्रालयना मसिगी हाना आजीविका हाइना कौरंबा स्किल डेवलपमेंट की प्रोग्राम अदु दीनदयाल उपाध्याय ग्रामीण कौशल योजना हाइना ममिंग ओंथोखी आकाशवाणी इम्फाल की पाउता बिरी भारत हौखिबा पुंग कुनमरी द कोविड की सैंपल लाख 10 टेस्ट तौबगा लोइनना लेबासिदा कोरोना वायरस की सैंपल टेस्ट तौबदा सिंथानिंगाय ओइना मांगलोमदा संसिल्ली हौजिक फाउबदा लेबासिदा पुना सैंपल कोटी 8 लोम टेस्ट तौखिबगा लोइनना मालेमगी लेबाकसिंगी मनुंगदा नोंगमदा सैंपल ख्वाइदगी यामना टेस्ट तौबा ngamba लेबाकसिंगी मनुंगदा अमा ओइरी सही असिगी जनवरी थादा पुणे की नेशनल इंस्टीट्यूट ऑफ वायरोलॉजी दा लेबोरेटरी अमखक लेरंबदगी हौजिकती लेबाक असिदा टेस्ट तौफम लेबोरेटरी 1919 लेरे सकनाइरबा प्लेबैक सिंगर एसपी बालासुब्रमण्यम मसी नुमिरुंगबा मतुंगदा चेन्नईदा लेखिद्रे मसागी सही 63 सुख्रे महाक था असिगी मंगादा कोविड-19 ना नाबदगी शहर अदुगी हॉस्पिटल अमदा पुखतखिबनी एसपी बालासुब्रमण्यम ना इसै ख्वाइदगी यामना सकपा मिसक अमा ओइना गिनीज वर्ल्ड रिकॉर्ड ता चनबा ngamखि महांगना तोंगान तोंगान भारत की लोल 13 ता इसै लिसिंग निफु हेना सखी महांगना बेस्ट मेल प्लेबैक सिंगर की नेशनल फिल्म अवार्ड 3 लक फंखि केंद्र सरकार ना सुमंगोंदा पद्मश्री अमदी पद्मभूषण अवार्ड पीदुना इकाई खुमनाखि लोइसिलकपदा बापूजीना पामजरंबा रसिया की आर्टिस्ट अमना सकपा भजन अमा अरोइबदा मरोइबा पाउ अमुहन्ना मणिपुर दा हौखिबा पुंग कुनमरी दा कोविड-19 ना नारंबा मियोइ चनी 139 नाबा फखरे नाबा फरकपगी सांग सादा 93.3 नि बिहार विधानसभा की मिखल मथंग थागे 19 दगी हौरगा तांकक अहुम थोकना पांगथोकलगनी भोट मसिंग नवंबर 10 दा थीगनी प्रधानमंत्री ना हाइरी संसद ना हंदक पास तौखिबा लौ सिंगु की बिल सिंग अमसुंग सिनमी सिंग की आइन सिंग अदुना लेबाग असिगी लौमी सिनमी सिंग ना मायोक नरिबा खुदोंसा दबा कया कोकहनबा ngamlagani भारत हौखिबा पुंग कुनमरी दा कोविड की सैंपल लाख 15 टेस्ट तौबगा लोइनना लेबाग असिदा कोरोना वायरस की सैंपल टेस्ट तौबदा सिंथानिंगाय ओइना मांगलोमदा संसिल्ली अमसुंग सकनाइरबा प्लेबैक सिंगर एसपी बालासुब्रमण्यम लेखिद्रे मसागी सही 63 सुख्रे पाउ लोइजरे।